India Block ki Mifam Pangthokkhre, India gi miyamna piba Wakhllon Thagtli haina Mallikarjun Khargena Phongdokhre. Indian National Developmental Inclusive Alliance India Block ki luchingba singi oiba Mifam ama ngarang New Delhi da leiba Congress ki luchingba Mallikarjun Kharge gi yumda pangthokkhre. Pung ani chupna Mifam pangthoktuna hauzik oiragliba fibam asigi matangda kupna khanaki. Mifam loiraba matung pangthokpa press briefing amada Congress luchingba Mallikarjun Kharge na hai ngasigi pung anirom chupna pangthokkiba mifam aduda India Block ki luchingba singi maikaidagi maru oiba wafam kaya pukhatlakre. Mikhal asida miyamna piriba mandate asi thagatli. India gi Miyamgi Wakhllon adubu ikai khumnajai. Madumak senja thumjana thallaba hangoiningai oiraba politics asigi mayokta piba Wakhllon ni haiki. Mahakna makhata na hai Miyamgi Wakhllon asi democracy kannanaba pot ki mamal hengatpa thabak fangdabagi wathok amasung achau asang singna khutlingba lengaki mayokta piba Wakhllon ni. India Block na makhata na Narendra Modi na luchingba dictator lengaki mayokta thengnakhigani. Oirakliba fibam kaya asi yenglaga chapchana khongthang lawgani. India gi Miyamgi apamba sing thabakta onthokpagi tangai fadaba lei. Madu India Block ki warep ni hairi. Handak pangthokkiba 19 suba Lok Sabha mikhal aduda India Block na seat masing chaniga ani fangki. Congress Party gi oina seat masing punna maudrama pandamai pakibani. Mamangi Lok Sabha mikhaldi Congress Party na seat masing yangkai gani toy khaktamak fangduna yamna hanthaba fibam amada laikibani. Handaki mikhal asidadi seat maudraga mapan fangduna mamanga yengnarubada afaba fibam amada laiba ngamle.